mayam punamukpu ahanmamuktada taramna okchari amasung ikai khumna uchari sahi kaya gi manungda akhoi gi iraksida jukpuba miyoi kaya hek tholi hairiba jukpuba miyoi sing asi jati aduna khunai aduna makhoi gi icon to oina longjabaga loinana laibak adugi identity gi saklon chu makhoi na dumuk puduna satli habisi akhoi punamona khangnari Manipur gi hokhiba chahi cha kaya sigi manungda akhoi gi jukpuba miyoi kaya thokri makhoi na semlam liklam makhoi sagalama wakhal miyengsing aduna ngasidi akhoi madugi makhoi gi paramdu chachaba kanda prithvi gi malengi fambak sida akhoi gi top saktam amaka uchchenabagi aduga akhoi gi ojaba top identity amaka miyang mafamda takchenabagi achobu khulai oiduna leibani kunchubu sahicha amasung kunmathoi chubu sahicha ani sigi manungda akhoi gi icon na logjaba adungulaba akhoi yamna luna amasung nungsina amadi makhoi na pokhiba makhoi na leiriba adungulaba lamdam du da leijaba mi amani haidana mi amalem gi mi amna haijaba matamna thodong sauthona logjariba mi ani khatang hayu hari gadi akhoi na Sri Heisnam Kanhailal'S amasung Sri Ratan Thiam ani sini haibasi koi punamona khangnaribani akhoi punamang hojik akhoi gi 28th century 21st century hoglakpa matam sida leiriba hingliba akhoi punamaki laibak phaba amadi makhoina leiriba matam se masida adunglaba hingba adunglaba miyoi amani Manipuri amani haibase masi haijaba phongbase akhoi punamaki laibak phabani hane logji adubu haidiba akhoi gi theater personality ani si masigi manungda amadi jai kharigi mamangda akhoi punamaku thadoktana satkhre bharat sarkarna mahangna akhoi gi bharat ki akhoi gi Manipur khaktan natana bharat ki adunglaba theater gi lamse masida mahangna tawriba prithvi gi theater gi phambak ta mahana lawriba mafam se masibu sakhang biduna Padma Shri amani Padma Bhushan pidani kai khumna kiba Sri Heisnam Kanhailal'S akhoi punamana ngasi phawbada mahana laikhedabi awabasi thamoinunda adumuk phongnariba ngaktani haibu wafamsi thamjagi Sri Heisnam Kanhailal'S Manipurda mahakpu masak khangbiba asi aikoina khangjari mahak punungsi jabani Manipur gi damakta Manipuri jati gi damakta amadi lamdam sibu masak takpada chogo thodang loriba ashengba lamdam sigi lehaudi hokiba misak amani haine aikoina nungsi jabaduni adu mahangna sangsileba lamsida aikoina masida sangsillaga mahaki pothok asi karino amasung mahangna sagatliba amasung wahaki wakhal miyengsi yamna kupthana neneba midi lamdam sida yamna tangna thoi samna hairabada mahakpo aikoina khangbadagidi mapangi adungla scholars sing khangman hena mayek seng beheli amasung hena mahaki maramda thijanbegi lamsida sangchanbiji hena kumang social haibasi khoi punamona khangnari wafamni adubu tasenamak Sri Heisnam Kanhailal'S gi maramda aikoi gi lamdam sigi lehaudi hokhiba scholar laitabra haibadi lanba thokani adumak lei makhoi gi manungda hujin naha oiba kaya amasu adunglaba aikoigi theater personality anisi masigi maramda thijanba makhoina puthokcheriba work mayam si masi nungpan tuna anuba adunglaba tongan uklaba mityengni nainaduna makhoini puthoiba adunglaba theater gi work mayam se masi nainaba kaya ama tholpasi hoji phawal leptri yamna nahaoliba adunglaba ngasi aikoigi theater gi lamda thijanbigi lamda yamna mai pangna sangsilliba adunglo scholar makhang Manipuri Folkloristicsna miyangi mafamda pudana lakchari mahangna ngasi ngangbi gadoribi hiramdi aikoigi Kanhailal'S gi theater da folklore gi machak haibasi ngasi aikoigi irekta hoji lengsendana leibire Dr. Rojio Usham hoji Jawaharlal Nehru University New Delhi da aikoigi postdoctoral fellow in Libani, Mahana Laiba, and special center for the study of Northeast India, Hibasida, Hoji postdoctoral research, Sata Biriba, Adunglaba, Nahayam, Nahawi, scholar Makani, Nasimiang, Mapam the Mahana, Ikoina Yamna, Luna, Sin, Amasung Yamna, Nungsina Tamjariba, Adungla, Ikoigi, Sri Lake Hidraba, Oja, Sri Heisnam Kanhailal'S, Madam the Mahaki, Theater Sida. Yauriba, akogi folklore gi masaksing se masigi maramda miyangi mapamda wapam khara thambigani hariba wapam masi thamdringe mamangda aikogi Dr. Rojio Usham gi maramda wapam khara thamjarbada anaju haijakari ma hoji special center for the study of Northeast India Jawaharlal Nehru University New Delhi the postdoctoral fellow in Liberi aduga mahaki adungla PhD asi
ꯑꯩꯈꯣꯏꯒꯤ JNUꯒꯤ Theatre and Performance Study Centerꯗꯒꯤ ꯃꯍꯥꯛ ꯑꯩꯈꯣꯏ doctoral degree ꯁꯤ ꯂꯧꯈꯤꯕꯅꯤ ꯅꯍꯥꯎꯔꯤꯕ playwright ꯅꯤ ꯑꯗꯨꯒ theatre director ꯅꯤ ꯃꯍꯥꯛꯀꯤ ꯄꯥꯟ ꯊꯥꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ folk tale ꯍꯅꯨꯕ ꯍꯅꯨꯕꯤ ꯄꯥꯟ ꯊꯥꯕꯗ base ꯇꯧꯕ ꯁꯤꯒꯨꯝꯂꯕ play ꯑꯁꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ amasung ꯑꯩꯈꯣꯏꯒꯤ theatre critic mayam amana yamna mapung phana nainabidana adunglaba ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ theaterꯒꯤ lamsida achouba phida ama piraba play ama khakni haiba wafamje thamjage aduna ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ Heisnam Kalhanan anganba lila sing haibasi oja Rojio ne edit tawduna puthokpibani masida adunglaba editor oibiriba oja Rojio na thambiriba ꯑꯩꯈꯣꯏꯒꯤ Heisnam Kalhanan ge lila gi maramda man thambiriba wahongdok asi paba matamda sungsoi soidana maki koi oja Kanhailal'S gi theater gi masaida mahanga sagatliba wakhal miyeng mayam sigi adunga machi waphamsing asi thengnabigani adu hoji oja Rojio gi mafamda thagatchari oja aikhoigi oja na ngangbigedaba topic elements of folklore in Heisnam Kanhailal'S theater Heisnam Kanhailal'S gi theater the folklore gi machak haibasida oja na maroiba waphamsing thambinaba ningsingjari Mamaktada Manipuri Folkloristicsna elements of folklore in Heisnam Kanhailal'S theater haibadi Heisnam Kanhailal'S gi theater da folklore gi machak hairiba hiram asida minute kun manga mukki oiba wafam khara thambiu takpirap kidamak thagatchari maruoina oza Dr. Mayanglambam Sadanandabu ikai khumnaba uchaba ga loinana thagatchari aikhoina thoiduk hendukna khangnaraba wafamni oza Laiwai Kraba Heisnam Kanhailal'S Manipur da pokpa malem gi oina maming leiraba theater director amani mak asi miyamna practitioner theoretician ama oina su khangnai ngallingai matamda playwright director ama oina haurakhi matung tabada experiment theater da khongdarakna anuba changyeng kaya tawba haurakhi 1970 gi swaida experimental theater amadi alternative theater gi lamyanba ama oina khangnarakhi mahaki anganba matam gi lila layeng ahanba 1961 tariat laima 1969 wahang ama 1969 amasung ikhou langbi 1970 na chingba lila sing asi conventional style da iba amadi sanaba lila sing ni adubu 1972 da puthokhiba tamnalai asi angakpa phangna maming chatki lila asina oja Kanhailal'S gi ahanba changyeng lila ni haina launari tamnalai Chandrakangnan gi funga warida yumpham oibada natana magi performance style asi matam aduda top yamna anouba makhal gi style ama oirami makhatana anouba changyeng kaya tauba haurakhi magi loinabi Ima Sabitrina central character or central actor ama oina makhoi ani punna matam dugi naha kharaga loinana ming oina pallabada oja Tombishana oja Gope oja Firozit oja Ratan oja Megha amadi ozagi masai bungo Heisnam tomba mayam siga research tamai onsilakhi matung tarakpada mayam ama mathang yaurakhi hauzik senior artist one lariba oja Tocha oja Koken amadi Laiwai Kraba oja Brozen makhoi mayam makhatana research tawba da yausilakhi oja Kanhailal'S lila iba thaduktuna actor gi hakchang haibadi body da hena mai onsilakhi ozana hek tattana hairami actor gi hakchang asi sakti amasung fajabagi saklon pubani Manipur gi leijariba traditional theater folk performances amadi folklore gi mihul kanglon munna nainaduna magi oiba top pa anoba performance aesthetics ama sagatna ba honarakhi oja Kanhailal'S gi maramda yam nungairibadi Rustam Baruchana 1992 da The Theater of Kanhailal'S haiba lairik ama iduna phongki lairik asi maruoina lila ani da pebet amadi Memoirs of Africa da focus tawani matung tarakbada malem gi theater scholar mayam ama Kanhailal'S gi theater yengba laknaki amadi research tawduna magi maramna nainaba irakpa haurakhi Heisnam Kanhailal'S gi theater da folklore gi machak hairiba hiram asi nainabada aikhoina chaurapna ahum thokna nainaba yai ahanbada magi textual level da nainaba yai haibadi play text
scripta anisubada magi dramaturgy haibadi magi dramatic composition gi concept theory amasung practice masida magi actor gi haksang gi mihul kanglon movement voice form amadi style sing adu dramaturgy nainabada manung chalakani masibu aikoina performance takes nainaba haina lawrasu yai ahum subada Kanhailal gi theater ga folk life ka leinariba mari hairiba hiram sida yengba yai ahanbada textual level da hairagadi karamna kamaina oza Kanhailal na folk texts haibadi folk tale phungawari amadi mythology sing asi karamna reinterpret tauge haibaduni Tamnalai 1972, Kaibui Kayoiba 1973, Pebet 1975, Sanjay Naha 1979, Petanga 1981, Ochek Langmaidong 2008 asina chingba. Hai ribilila sing asi phungawari natraga mythology da yumpham oiba lila ngaktani. Oza Kanhailal gi lila da nungai ribadi hai riba phungawari or mythological story sing si chumna present tawba natana. Wari sing asi magi oiba mawongda contemporary relevance amaga loinana reinterpret tawna ba honai mamangai gi phungawari yamna mathong cha daba ok taba Chandrakangnan gi wari du oza Kanhailal gi tamna lai dadi Chandrakangnan du yamna mabuk chel tappa lairik laishu da thawai yawba honaba kanba nupa macha ama oina oyali Historically, yang bata 1960s, 70s ta lila si puthok ingai gi matam sida Manipur gi laira khulakta naharol singna gunda daku gi sayol loduna asat awok khuding numit chuppa tamna duna laira mi hai mipum khuding makhoibu mi pai narami kinarami Chandrakangnan hai riba lila gi protagonist asisu matam dugi gunda daku gi victim ama oina lila asida utli adu mapukchil tap khraba lairik laishu pukning changba nupa macha adu mihat pa oi khibagi yamna tragic oiba nuaitaba wari oina puthurakhi kaibui kai oiba hairib lila aikhoi gi phunga wari da yumpham oibada natana matam dugi maru oiba wahang khara hangli babo ka lila ga leinariba mari phunga wari ga mi oiba samas ga leinariba mari matam dugi sacrifice amadi martyrdom haibasi karino kaina yamna machin tumba wang khara matam dugi contemporary relevance oiba wang kaya hangli pebet kalaksetra manipur gidi oza Kanhailal gi pebet asi signature play oiba pebet hai riba lila asi akoi 1975 tagi hoji phawda sanari sahi nifu manga mu sanara kulaba lila ni si world gi record oiramgani haina lawusu yai hai bilila asidana cultural colonialism cultural indoctrination amadi oppressive structure amada divide and rule tawagi imagery sing yamna mayek lan utli uchek langmaidung dana power of motherhood mama ama haibisi karino haibgi wahang kaya ama hangli babokpu wakhal khalanba tuminna spectator ama oina lehandaba aikhoida disturb to honba wahang mayam ama hangli aduna oza Kanhailal gi phungawari or mythological stories the yumpham oiba lila sing asi contemporary relevance amaga loinana machin tumlaba wahang kaya hangba lila ngaktani aduna magi lila sing asina aikhoi gi phungawari asi living tradition ama ohenbada chawroba thaudang ama lobra haina aina khalli ani subada magi dramaturgy haibadi magi dramatic composition gi concept theory amasung practice asi nainabada yamna nungai gani elements of folklore or folklore gi machak hairaga maru oina aikoina hek ngangna riba oral tradition Manipuri da handoklaga chinbungi oiba haina halli masigi matangda wafam khara matang sida thamjaningi oral literature or oral tradition haibasi colonial anthropologists or scholars sing a season of terms sing masina written literature ga hierarchy ama thami
hegemony ama lehalli. Oral hairagana anemba thakta leiba, written hairagana awangba culture gum khanaba. Masi Western colonialism gi khudolni. Masibu yaningdaba phongdoktuna African scholar or writer ngugi wapthyongna oral literature, oral tradition, hairiba terms sing asi mapung phade performative elements mayam ama haibadi body movement bu oiro, vocal bu oiro, musical bu oiro mayam asi incorporate taude amadi colonial anthropologists or scholars singna hanthana yengba terms ni haiduna negate tauduna mana anouba term orature haina introduce tawri. Orature haibasi samlapna hairabada karino hairagadi community amagi indigenous knowledge system adubuni. Jagoi da leiba yai, isai da leiba yai, storytelling da leiba yai, knowledge adu different genre da leiba yai. Matam matam gi ahongba lakani. Forms hongba yai, spirit amadi magi knowledge adudi continuity ama leigani leigadabani haibasini. Masi Oja Kanhailal na hek haiba the theater of the art haiba lairing tasu ibani continuity of tradition asi form the natti or id form the thazade adubu spirit to gi continuity da hena importance p haina mana hai aduna Oja Kanhailal gi theater di exoticize tawduna export quality oiba theater natte yamna seductive oiba spectacular illusion ama create tawnaba su honade. India gi chatnariba theater of roots ki chatnabi tradition da ethnicity bu advertise tawduna exotic spectacle puthokpa theater sunate. Oja Kanhailal magi culture bu top na assert tawi folk amadi traditional performance pu commodity tawdana. Adubu Oja Kanhailal magi cultural resource asi sizinadaba natte. Yamna instinctive oiba dream like quality chenba acting method amadi style ama putoktuna anuba performance aesthetics ama mai pakna sagatpa phongdokpa ngamki. Manipuri gi leijaramba art of movement anoi role or noibagi concept philosophy practice principle season aduna magi theater da actors training amadi rehearsal process da adum evolving process ama da thazaba makhal gi changyeng kya tawrami. Maru oina aikhoi gi anoi role da yauriba athuppagi concept yamna haidaba implicit oiba kharak tamak haiba explicit oidaba haibasi ojana magi theater da seasonary. Aikhoi gi leizariba culture duna springboard oiraga changyeng kaya tawbani. Oja Kanhailal gi director ama oibaki top magun hairagadi yamna constant oina practical inquiry masana wahang yam hangjaba tawbagi mami ama tabaduni. Anganbada Kolkata gi Badal Sarkar na America dagi tamlakpa psychophysical exercise adu tamki adudagi Oja Kanhailal na masidi aikhoi gi body siga chanaroi aikhoi gi hakchang siga chanaroi khalladuna aikhoi gi folk tradition da leiriba mayam research tawraga theater gi maru oina changliba physical vocal amadi mental gi exercise series mayam ama puthokpa haurakhi. Ojana theater of the art hairiba laik tasu layoi khraba oja yauna oja mayambu acknowledge tawri thangi ojada oja Gaura Kishore amadi oja Ibotombi lai harau bagida oja Achaubi Sana oja Kulachandra amadi Ima Yumsang Maibi Moyang Parbada oja Achau amadi oja Manglem Vipassana meditation da oja Tensuba amadi scholar da maruoina oja Elangbam Nilakanta amadi atei mayam si ojana acknowledge tawri moidagi tamang I haiduna research ta moina mating pangi haiduna hairibadi traditional arts mayam ama research tawrubagi wari duni. Traditional art ki akhoi gi physical culture khaksi nattana nungti gi everyday physical culture su kalak setra gi theater da uva fangi.
khudam oina hairabada tamna laida oja ahumna haifet non tharaga nom 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 chatpa Draupadi da sifai singna chatpa hairiba si aikhoina sorata luhongbada khut mangda thamlaga haifet non tharaga mirakta bevhar da chatpadawna tawbani aduna kalak kshetragi actor training da aikhoina body weight ki awareness asi actor singda embody tawnaba yamna kanna oja Kanhailal na honai thang tagi philosophy da yamna maru oina hainaba nakong na yengu mit na taw haiba paulo asi ojana tattana magi actor singda haibi masina actor ki perception asi hengatna bagi exercise amasu oi amadi actor ki multiple sensorial perceptions hengat halli thang ta da tattana hainariba nakhong adu maitan araba netpagum tawgadabani amadi nakhong nakut tamit pangadabani hairiba pumnamak asi martial artist or actor adu certain state ama yognabagi training ni nung pan fauna halu or nung panani tuna jatminau hairiba aikhogi thangi jagoigi oja sing asina hairiba pumba oja Kanhailal su adumak seasonary magi actor singda masi aikhoigi artist ki sensorial perceptions develop tawnaba amaromda hairagana psychophysical perceptions develop tawnaba honabani amaromda hairaga oja ki londa da organic flow of energy du nunga panga faunanaba honabadu oja Kanhailal gi pre-performative exercise or actors training gi pandamni aduna oja Kanhailal gi theater da acting as representation hanagi conventional philosophy acting as representation adu thaduk laga adu nattaba energetics of performance da hena yumpham oiba energetics of performers da hena yumpham oiba makhal gi alternative theater ama puthokli masi hena munna nainabada members of Africa nainaba yai lai haraubugi oiba psychophysical elements mayam ama seasonary maru oina aikoi pena gi ihul seasonary lila sida pena khongbadi yawba natte adubu actor gi haksang duna pena gi ihul lu seasonabani atai lila dasu ihul gi principle yamna seasonaba thengnagani munna nainaragadi munna yengsilagadi isai seasonaba matam dasu vibrative songs ana ojana hai vibrative songs haina ojana seasonary aikhoigi folk songs da yauriba aikhoigi folk isai da yauriba vibrative energies ki principle aduni ojana lauribasi forms to natte spirit to ni maru oiba kalak kshetragi vocal exercise oina khudam oina haibda actors training da sinaba angang kapagi aikoina hanga na angang kapagi haibasi kalak kshetragi exercise da yauri kalak kshetragi exercise da hanga si aikoina sound mari thugai ha sina kogi abdomen puktagi hauba chest tagi ang na khang tagi adagi na kogi top head tagi adna ha ang hanga to ha ang se punsil laga hanga oibagi ado masi kari gino ha kanda angang kapagi khonjel si purest organic sound in oja Kanhailal na thaji masida changli basi akoina sorgi energy amasung ihul gi principle yauri kalak kshetragi theater da breath energy natraga essence of breath asi yamna maru oi India gi tradition da India gi folk tradition da prana haina lei China gi da su chi haina leiri aikoi gi da ting haina leiri ting leina thabak tau hai so breath awareness ni ojana thajai body amasung mind gi marakta breath lei breathing lei soar lei meditation amadi aikoi gi
martial tradition gi thajanaba amasu oiribani masi aikhoi gi thang ta dasu masi gi chatna kanglon asi yamna ningthina leiribani masi aina thang gi oza ranjit chingtham gi da class yaujaruba amadi observe tawrubada khara makhai ubu phanglakhi masi hena aikoina kupna nainaba thijinba yamna mathau tari elements of folklore in Kanhailal'S theater haibasida oza Kanhailal gidi stage ta uba nataba pre-performative exercises or actors training da macha mayam ama hena uba phangani amaromda oza Kanhailal gi theater mapung phana naina ge hairabadi pre-performative exercise sing asi munna naina ba mathau tai oza gi lilada thang ta sankirtana jagoi ras lai harauba stage to uba phangloi adubu hairiba art sing asigi mihul kanglondi kupna munna seasonaba thengnagani maramaduna aina mamangda hairibaduni ozagi theater da aikhoi gi culture asi exoticize tawduna commodity oina season de adubu magi cultural resource asi top na creative oina cultural political meaning ama yaurga assert tawi amaromda political level da yengbada ozagi understanding of body asi aikhoi gi physical body sikhak natte yamna pak chawi ozagi wakhalda physical body cosmic body amadi political body sing asi pulap tuna chatminai haina ozana thaji Armed Forces Special Powers Act APSPA gi chaitheng cultural colonialism gi chaitheng mayam asi ozagi lila da ubu phangani APSPA gi oppressive oiba thawong asi ozana brutalization of body aikhoi gi physical cosmic amadi political body the brutalized tawni hana thajari artist ama oina the sheer creativity of the body aduna brutalization of body do resist tawni culture of defiance ama sagatpani ozagi wakhalon masi ozagi lila singda uba phangani maru oina Bebate Memoirs of Africa Draupadi aroibada Kanhailal gi theater ga folk life ka lainariba mari hairiba si elements of folklore nainabada yamna maru oiba hiramni ningsing bayai oza Kanhailal na tamna lai puthokpagi wari nongma nongalamdai matam kasam thong khul gi akhoi gangai harauringai matamda kabui gi ayukta lamlen lu haiba kabui gi yakai rol saklakpagi khonjel tarai maduna pirakpa ozada haunting effect macha khomlang pithak libe ima sabitri da oza Kanhailal na hai mama asigi lamlen lu lauribasi tabra masine huina tingtha na oina na kappagi khonjel sine punsil laga nangi oiba tingtha bagi khonjel ama sagat lu tamna lai gi aroiba mama na tingtha na oiba gi kappadu hen siena maduda ima sabitri na mapuk ning laksil laga sem khiba tamna lai gi aroiba khonjel duna Manipur gi babu mayambo haunting yamna powerful oiba haunting effect ama pi bangam khi masi dramaturgy oina yenglabasu aikhoi gi babok ka artist ka mikup ama moment ama spiritual or sensual level da samnana bahona baduni masisu ozana aikhoi gi traditional art ta lairiba khudai lokpagi concept adu yamna thajana seasonary nupi lan numit December 12 1978 ta oza Kanhailal na puthokhiba nupi lal gi lila nupi kaithel gi ima chama hena yauhanduna Johnstone School da sanaki hai community da spirit of resistance to evoke to hanbagi changyengni kangjaibung lampak ta pebet ahan ba puthokibagi wari umathel hairiba khullu da chatlaga khundugi chingkhong da lila puthokibagi wari adudagi langol chingthakta research rehearsal
training space singbatkibagi wari madu khunja singa yanadabadagi kumtharakhiba Draupadi puthokpagi matung oigani apanba mayam amasu thengnakhi adudagi mathang Manipur gi mapanda Assam gi Rampur Golpara district ki Rampur da chattuna theater village ama semgatluba Tripura gi Sifai Jawla da theater tawruba mayam asi ozana rural amadi folk life ka yamna naksinaba theater tawningbagi mami ama tari oza Kanhailal na proscenium theater asi yamna hena khoidarude magi thajabadi theater community semgatpa masi Rampur hairiba Assam gi Golpara district ta laiba khul asida example oina ozana thamnamli badungdupa hairiba theater group ozagi satra laikhidraba akoi gi maru Sukracharya Ravana director oina hodokhibani 2005-6 swaidagi ozana lamjingduna Kalaksetra Manipur gi member mayam chatuna semgat sagatpasi honaki matung tarakpada sal 3 gi marakta using amatta kaktattabida performance space amadi audience phampham wana semduna akoigi wasina performance kainogi audience ki phampham semduna under the sal 3 haiba theater festival ama oza Kanhailal gi lamjing makhada hodoki hojikti yamna maming leiraba international theater festival ama oire aduna ozagi theater di folk life ka yamna naknaba nature ga yamna naknaba landscape ka yamna naknaba theater ama mana khoida jarami pamlami adubu matam sigi chatnabi kharasu adum yawi proscenium theater su adum tawi adubu taseng na hena pamlambadi folk life ka naknaba theater community theater si hena khoida jarami aduna elements of folklore in Kanhailal'S theater hairiba hiram asi nainabada text and context everyday life and dramaturgy theater and folk life theater and community actor and human mayam asigi relationship nainaba mathau tari haiba wafam asi thamlaga tension jarage thank you thagatchari oja Rojio Usham ngasi ozana oza Kanhailal'S gi theater asi theater amasung performance studies ki miyeng digi yana mamutana nungpan tuna nene bibiga loina na hairiba khoi oza Kanhailal'S gi play singsi masidi yauri ba folklore gi masak sing asi kamdongna aikoina folklore gi masak sing ji oza Kanhailal'S sina bage karama mongda puthokpage haibagi matang yana mamutana thambikre masina aikoi punamakna oza Kanhailal'S gi theater bu masak khangbada achobam mid mai soinum ki oirigani haiba waphamsi thamjage tasina musung asai oza Kanhailal'S na folklore gi masak sing asi sinar pumatamda mahana lawri basi form du nati spirit tuni folklore gi asai spirit tuni haibadu waphamsi ni yan maru oiribse aduna amung masina aikoigi kanogi theater gi oiba mai performance studies gi oiba miyeng gi yengpa matam u phangli masak tu oiraga akoina folkloristics ki miyeng da mu yengjerpa matam da su masigi masak sima adumo u phangjai akoina folklorisma saina German term ni Hans Moser of scholars in puthokpa term ni hairiba folklorisma masi gi masak si ahum thongna mung lai folklorisma ahan bada akoina form du loraga anoba context amada anoba audience ki damakta semba adungna performance ki masak khudam moina akoina penagi performance mayam am stage da uriba madudagi folk dance kayama stage performance oireiba radio da madudagi television da akoigi khongjom parabagi performance pu oiro ona trage penagi bu oiro natraga akoigi atopa khunung isegi masak sing bu oiro masi anobo audience anobo laiba akoigi pichibi malengi anobo yawul siga loina na anobo audience singi da makta semak pa folklore gi masak sing hanagi traditional oiba moongdu madudagi kitang mai context thangtoraga ngasai akoigi mai form du di lawba aduga magi performance masaksi semdok sadoga akoigi anubo audience ki damaga sem sabai masak ani subada lairiba sina akoigi playful imitation of folk motif in another social stratum haibani masigi masaksi oza Kanhailal'S gi theater sida akoini o fangi ngasagi man playful imitations of folk motif si lorga ngasai mana imitate tawga akoi social stratum amada atopa
social stratum amagi na mukta mana semka leiba mangi theater gi masak si ngasagi akhoni spirit tuni lori se form du na te haiba wafam si ani subugi folklorists maski aspect se masiga yamna naksana na thoi ba wafam du thamjage adu ohum subda laidib sine the purposeful invention and creation of folk like element masigi khudam moina akhoni Harry Potter da khoi gi folk element mayam ama folklore gi masak mayam se sinaraga inong no ba adum la ba wari gi paning ama kang masak ama ka adum no puthor pui masak sine akhoi na akhoi folklorists maski ohum subai aspect si masu u fangi besi adun oja Kanhailal'S gi si yamna kuthab mi yang pa matam da ani subai nga sagi akhoi gi playful imitation of folk motifs in another social stratum folklorists maski ani subai aspect ohum subdan laidi but the purposeful invention and the creation of folk like elements have said hario masak ani si oja Kanhailal'S gi theaters in masida mong amada natraga amada du ma koino over fangi maram maduna mana folklore gi masak sing si na ba tariga su mahana lowri basi form du na te nga sa spirit na haiba form du yamna mayek singi ekoi folklore gi miyeng di yeng jarak padasu folklorist mas haiba tam si masina konjin ba adungalo masak sing gi manung da ekoi gi hario masak ani si over fangi haiba form du thamjage yamna nongai ji oja khoi gi Rojio Usham ekoi gi Manipuri Folkloristicsna yamna achangba member ama khangi ngasi oja na chilaba matam kaya kaithok pitana ekoi oja Kanhailal'S gi theater du uwa phongliba folklore gi masak sing si masigi maramda wafam khara phongdokliba amukana thagatchari mayam punmokpu ikoknom